Sajik Tampak Battalion na headquarter IGAR South ki mitiyang makhada Chandel district ki manung chana laiba Sajik Tampak ta medical camp pangthokre. Azadi ka Amrit Mahasab ki saruk ama oina ngarang pangthokiba medical camp aduda SSSO organization ki Dr. Taramathoina maru eba thodang lauki. Dr. Singh asina Sajik Tampak ki kana area da laiba mioi khudingmakta medical camp asigi kanaba fanganki. Camp aduda angang humudra humdo yauna nupa chani tarani pan nupi chama ko humfuni pan punna mioi chamri yakhai mapan bu hakchang gi fifam yengsinduna mathau taba hidak langtak singlem na fanganki. Sajik Tampak Battalion na khongtal gi ngamkhai khungang dasu medical camp pangthokna ana layeng chathakibaga loinana hidak langtak lem na fanganki. Nakalamaromda Assam Rifles ki Modi Battalion na headquarter IGAR South ki mitiyang makhada Chandel district ki Nathamda laiba Little Drops Live Public Charitable Trust ki angang singda lairik sana khotnabagi potlam sing amadi stationery ki potlam sing khudol tamkhre khudol tambagi thorom aduda angang nifu manga amadi oja taret na sarukyaki. Iscom Ratan gi documentary film Beyond Blast Indian Panorama da official selection fanglakre. Bomb blast victim Konthozam Michael Maitayda Yumfam Oiba Minute Jankai to Shangba Manipuri documentary film asi Goa da November Kundaki Kunganipan Fawa Pangtokadriba Yankai Humdo Shuba International Film Festival of India IFFI 2022 da Ulagani. Ministry of Information and Broadcasting Government of India New Delhi na Chahi asigi oina Indian Panorama official selection fanglaba films in Lakthorakpada Iscom Ratan gi documentary film Beyond Blast asisu yaurokibani. Non-feature film Chani Nifunithoina selection ki tamak thajalakpada film kun khaktamak khangalakpada awang nongpok lamdam gi oina Iscom Ratan gi Beyond Blast amadi Assam gi Kripal Kalita gi Hati Bondhu yaurakhibani. Panba yabadi Beyond Blast ki director Iscom Ratan award winning freelance video journalist oibata natana award kaya fanglaba saknairaba Manipuri cinematographer amadi filmmaker ni biographical documentary asigi aibi konjengbam susila laimana film asi puthokpani. Indian Panorama da official selection fangba konjengbam susila laimagi oina Beyond Blast na anishuba film oiri. Thonauzam Chauba Memorial Charitable Trust na leptana chatharakpa Old Age Home Orphanage amadi Manipur gi tongan ba mafam singda lairiba ahal oiraba singda pension amadi tangai padaba potlam sing yenthokpagi saruk ama oina ngasi Imphal West ki Langol da leiba Langol Old Age Home da leiba ahal oiraba singda October thagi pension yenthokre. Pension yenthokpagi thoram adu home asida achamba thoram ama galoina pangthoki. Pension yektokpagi thoram aduda wangang laduna trust asigi managing trustee Thonauzam Roman Singh Nahai trust asina pension scheme hongdokliba asi trust asigi mingchat tanana banate old age home gi ahal sing amadi kana leijadraba ahal singda trust ki maikai degi angamba mateng kharada oirabasu pangma ngamnana bu hotnabani. Pension pibagi thabak asi government ki mateng phangdaba home singda leiriba ahal singda pibani haiki. Manipur lengak na Manipur ki mafam kharadagi yu sungba yon bagi leiramba athing lokthokhiba warep adu handokadabani haiduna coalition against drugs and alcohol kada amadi lamdam asigi tongan ba imalup sing satharakpa democratic oiba khongjang singi saruk ama oina ngarang tongan ba district singda wakat mifam chathakraba mafum sing adudi Chanung Paurabi Lamboi Khul amadi Nongmai Khongni Paurabi da pangthokiba wakat mifam sing adu da saruk yakiba Lainingthau village level federation secretary Wahengbam Premilana haikibada Manipur lengak na hantak yusungba amadi yonbagi ayaba pithokiba warep adugi mayokta nupi samaj amadi kadana chaisilakpa khongjang khudingmakta mangzil thana saruk yagani. Wakat mifam sing adu loisilakpada saruk yakiba miya maduna Manipur da yu legalization tauba yaroi sarkar gi warep hantu nisha gi ipaktagi Manipur gi miyam kalaurasi haiba kholau sing lauki. Manipur sarkar na paikhala iba yu thongwa thonghalani khongna yolahalani haiba tharamasi mara paibi oina yajaning de haiba changselaiba khongthang asi athuba matamda Manipur sarkar na hantopiyo icha isu ishabaksu yuna aigi puroiba mangre apunchi tengre icha isu kaya basu nahawai ba kaya amasu lukha oina thambirami adu maram oidana icha yonbagi dama yanare haiba famjidi athuba matamda hantokwidaba taragadi sangsang kaya khudengmangna saruk yarakanda athengba lektana khongjang ase jangchengani haiba wafamje thamjaningi leptana mafang khudengmaksu metega si chithadana adum tauri aikhoju
ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯁꯤꯒꯤ ꯁꯔꯨꯛ ꯌꯥꯖꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ Manipur की vocal powerhouse Janpui Kamai America's Got Talent के audition दा सरुक यानबगी दमक sponsorship award फंखिबदा Chief Minister Nongthombam Biren Naif पाउजल पिरकली पनबा याबदी अवांग नोंपोक लमदम की ख्वाइदगी चाउबा talent hunt ama oiriba Bring It On gi ahanba edition gi winner oikhibani Janpui Kamai Manipur की उखरुल डिस्ट्रिक्ट चथरिबा अतम फेस्टिवल 2022 की सरुक अमा ओइना पांगथोखिबा चांगदमनबा अदुदा जानपुई कामैना वीडियो ऑडिशन राउंड अनीदा विनर ओइखिबदगी महाकी थोइदोक हेंदोकलबा हैसिंगबा अदुबु येंगलगा ऑर्गेनाइजर सिंगना अमेरिकास गॉट टैलेंट के ऑडिशन दा सरुक यारुनबा लुपा लाख अमगा लिसिंग यांखै की ओइबा स्पॉन्सर अवार्ड पिननबा वारेप नखिबनी मसीदा नतना अतोप ऑडिशन सिंगदा जानपुई कामैना सरुक यानिंगलबदी लुपा लाख अमगी सेंथंग पीगनी हाइरी इम्फाल ईस्ट डिस्ट्रिक्ट की खुंद्राकम केंद्र की सगोलमांग बाजार दा लेबा तेक्चम सूरचंद्रना मसाना इजबा अमदी मसाना कंपोज तौदुना सक्चबा इसै मंगा फोंगबगी थौरम अमा तेक्चम सूरचंद्र की मसागे युमदा पांगथोखरे पिक्चराइज तौरबा इसै मंगा फोंगबगी थौरम अदुदा ऑल इंडिया रेडियो इम्फाल दा प्रोग्राम अनाउंसर ओइरंबा के वाहेंगबम एसपीजी ट्रेनर ओइरंबा पांगंबम राजेंद्र मैतै अमदी फिल्म मेकर ओसी मैराना अथोइबा मिथुंग लेंसिंग ओइना सरुक याखी ngarang phong ki ba isai manga adu tekcham surchandrana masana ijaraga masana sur panjabaga loinana mahak masana sakchaki bani isai sing asigi music arranger na nanaw sagol mangni thorom adu ki athoi ba mitun ki warol piraduna ke wahengbamna asigumba tanglaba lan amabung asi fauba kana khangdana lotuna leiramba asi pamui haina fongdoki Mark na makha taraduna hai isai ibasu haiba surpan basu ngamba aduga amukasu isai sakpasu haiba tanatana masana tongan ba makhal gi instrument kaya khongba haiba asigumlaba misak malem masida atang bani haina fongdoki Hauki bapung kun mari da India da nauna miyo lising ama chamapan marfutara mari COVID positive oire laiki da bami ki masing na mari ni fagalakpa ki chang chada marfutara nipan ga 10 tare taruk oiri Apun ba confirm case na koti mari lakh ni futaruk lising ni funitoy chatre ni funitoy yokre active case na lising kulumdoi chamri kuntrani thoini leina asna maram oiraga leiki da bami gi masing na lakh manga lising kunipan chamapan homfuma thoini leina asade gi naba fadana discharge tawkiba mi gi masing na koti mari lakh ni fu lising marfutara chahum ni fuma panni leina asade gi ngak thokna ba vaccine kap thokiba apun ba mi gi masing na koti chani tara mapan lakh yankhai manga hentre Malim gi oina COVID laitana khwaidigi henna sokalaba leibak singi manungda USA na ahan ba India na anishuba amadi France na ahumshubada leiri awang nongpok state ki oina Assam na ahan ba Mizoram na anishuba amadi Manipur na ahumshubada leiri